mayam bu khurumzari impact bi manung hutna miyeng tabi upun pu ahmad tram oksari loina India pumbada 2013 dige hona National Food Security Act haidana India da level live sing maru oina 70% ki above ta khoi ahong sing pirga mkhoi sing bu hingna bi dang anti government na pakapa yamna asoba yamna khoi asa le badum no project asi khoi act asi Manipur 2013 ta India gi phom ka da sana bawo so ngasi phawda Manipur saka na sana bangam da bagal na hantak 2016 gi April gi tang kun manga da hona sana bawo ko ne wo phom lak thokki bagal na Manipur gi kendra kya da khoi beneficiary gi khoi kano si yen thokpu tam da sai na kya lakpa khone thingna jab phangi loina ngarang makta morang assembly constituency gi oina khoi beneficiary gi oina khoi ration card natraga magi card mayam se yen thokna bhon kan da BJP gi councillor including chairman amasung councillor mari yauna aso open nang giba amasung MLA yauna involved toksel e habigi wathok mayam khak lai basigi matang da khanan ne najagadamni hiram basigi matang da khoi khanan ne na ba khoi studio number 2 da lengsin da review si M Asni Kumar general secretary administration BJP Manipur Pradesh ni Asni Kumar Putram Oksari amasung welcome to Manukutna ado ai hek site le videos na Human Rights Initiative Manipur Secretary aduga RTI activist ni Tamo W Joy Kumar Tamo Putram Oksari amasung welcome to Manukutna An mutar asni di khangzani si ngarangi wathok si tasingwa BJP Manipur Pradesh ki maike di suyam sound condemn to wafam mudi phungtori aduga amrom to mas SDO ngarangi matung na di Sulaiman Daulat Khan phudu ki matung di information si already councillor amasung akogi chairperson khudi mutu in time pi ke wafam malai aduga di akogi BJP gi maike di akogi pau pi gi te na akogi allegation malai matang da BJP Manipur Pradesh ki site gi react to ning si kamaina thamningi pau pi si name check wena only maming thagi pi thokno ba pi ba yamna fazana properly pidaba aduga kwaidagi critical of a point di maruina National Food Security Act ki laiba section 25 adu my column 1 to the masana sheng yaujare masigi selection of beneficiaries haibasi ta sheng haragi local authority na masi khanga do bani masada MLA natra minister yaubugi hak amho adhikaram ta leite masi ek wala parliament pass or badum ek segi wang mata kanam ta sat gi right leite adubu unfortunately Manipur di parliament incumbent government asina yamna kare hani interference yam kana toba asida yam pose tholakpani aduga ngarangi thokriba thodok sidi tasena BJP gi elected councillor taruk aduga so chairperson jauna makoina haribadi masi politicalize tobiganu masi SDO gi office or natraga Munang municipal council office ta yenbiu karigam MLA yohon be harju kasu kaide adu marangi de tasen MLA ju kogi honorable high supreme court lady MLA ju MLA lady ba leite be question jam chong lady aduna masi MLA gi hek sumanga thang leba mamdo ta tobisi yaning de masi yarga di SDO gi office or natraga Munang municipal council gi office ta yenbiu ena haibasi ta da ba ko nampu da ki morangi kogi elected chairperson amadi councillor sing asina hairesi mayok ta nampu da hekta card si lauraga hekta mamdok si yen gana he tawdi mungra pudi thokpa thodok ne masi thawdu samro in Manipur di akoi any scheme or su akoi welfare project mo rogasu akoi MLA taga mantri sna moin heta tawbi mongda ngam gi satnabi ma khalai adu even akoi Manipur su congress sarkar le bina ayamba MLA sing si congress na to bina maski posi akoi national food security access to misuse to pa na taga akoi interference yor pa ya hana akoi wakhalon da masi leibra adu leirga di kari dang ta ngarang thawdu su thoktu da BJP ne section thorang smai to biu habna sing basi phodok to bi murum se kari masi akoi ne yamna nganlinge matam dagi hona phungdokre paleba bharke wana 2013 dagi hona hajig National Food Security Act na bahukre adu Manipur de ngasi phawsan na lakhibani paleba incumbent government amasung masi akoi Manipur gi honorable chief minister na se kyarak hanna akoi deadline pi khre adum fail oidna lakpani akoi thengang kyarak ta BJP na akoi press ong media gi thongda amade public platform da National Food Security Act se thuna sanhan biu taboda san ham tam se transparency accountability amadi ek asigi mai provisions se fazana follow to we have se kyaran demand to gun lai adu government se na tasan na da usana da khangin na da saraga ngamme habigi mata gumna koi askumba koi gi yamna laida ba tawhida ba thabak ai kana guideline amasung koi leire ek ki provision gi wang mada kuthing yam thabak se thangang ka ta tawi masina ahan banate auji yamna aso watho amasu lari Mahatma Gandhi National Rural Employment Guarantee Act si taseng badi MLA minister yaw suya yade adu 25% line de pa me haijalaga MLA sing lo yauksil bagi hoji problem jang chauna thokun lei aduga bharat sarkar su masigi mathakta hoji mieng changdana akanba akogi assessment tawri masigi report su hoji thabangam dana incumbent government se mathayam na sari aduna taseng haragadi unfortunately taseng badi MLA minister haibasi akogi law making
body Makodi, policy program Makoni Yatna, state as you Mangun Pukana, San Mamiang Yam, the lame leg of later Manipurati, Shenko Kapari, Yen Magumba, Kerosene Kokapari, Yen Magumba, Yamkana, Satari, Masi, Akogi, Ladybug, MLA Karanamasi, am the Lemba, when a Lowy, MLA Lenam, the some MLA Credit Kogi, electronic, the print, print electronic Mediagi, Kutanga, Ubapang is Nimbam, Masi, Tashin Haring, the Masi, Yam, the Noning Bapor of Henelo. Tamo arte activist ni aku gi arte gi tu da mayam khang mayam su thag re da matang laksani si national food security act ta sinba lai project gi da mathadi yamna phaba dum ba yamna welfare scheme yam phajba ek mani india government implement tabu adu sahi 2013 dagi implement tabu sungam dre ta singmadi aku gi madi phang pham tokpa right mayam dum mat paga manara bani adu laksani ofum di ngasai gi ko asni so habi ki budona aku gi sieng yele kirosin yele mogi aku gi emile mayam se mantri mayam se ta jawsun bi sanna bi khale adu hantaki matang si aku gi sinja ki ni da puksa ki wafam mulak na akogi kilo om da kg ma da akogi lupa om da phangdei pot ni na kunthang ga pirak potin na ngasa emilin da mantri nga smana yele mana pi har ga di ta sem praja sing di thamo du yamna nungai jama ka smana simbirik pone khoi ngasi ngi sika bi wakhalo molam ni na national food security act yamna phajna po se manipur de masi akogi political gi tul mo ni sinar pi ma mi tar bo sikam तसेंग तारे मसी पॉलिटिकल की मसी मगी खुलाई मेरे बहुत कान अभी खुलाई में तोरे सिर्फ नतिया तो वेलफेयर स्कीम में हम सो तुम मोइना आज ले पा एग्जिस्टिंग गवर्नमेंट सिना तुम मोइगी ले पा सिन तोवे अदुगा जे आइना थमजनिंगी दी ममांग द पार्टी क्या मा सका पाइखरे मिवे क्या मा सका एमएलए ओइखरे अदे अहोंगो प्रोग्राम अनो एमएलए में हम का है ngasi bokda एमएलए ने वेलफेयर स्कीम द यौसन बजी any political party वगैरह any MLA वगैरह तो पलेते तसें मसी सेन है कदी आएंगी थोंगदे याद है पोतु तो पलेते मोइदम तौदर दम लाई नमफुद तौई सिदि मणिपुरनी आइनो चरा यापोते अदुगा अचुंबा इसी मणिपुर लोइ तौंग पोते जामा जामा हाइबसे लेमना खरेबा अदन हुजिकती पालिबा कांग्रेस गवर्नमेंट की MLA सिंगने तौब तारगसु मथंग हु नोस कनागुंबा सरकार पार्टी दम चथनेबा मरम एकोइन उपकान हुजि मोगी पॉलिटिकल राइबेलरी सिंगसे सिने एक्जिस्टिंग कार MLA सिंगजी मायोक्ता मीटिंग दे लाव प्लेटफॉर्म ता वांगांग ब डिमांड तौब जुदि सरकार सिने जु राजी लाउन बोइनिंगेबा तसेने जे कंप्लेन अमोइना और नत्रका केस अमोइना तौबगी मणिपुर दा चनबी लेते अदुगा प्रजा सिंगना अकीबगी प्रॉब्लम दम लेखरबने अदुना मसिदम चथा लापने अदुना हु नोस मथंग लापदसु दम MLA जुजिजिसु BJP की MLA नि कारिसे असिना मोइना BJP ओइदिगे दा हानि MLA ओइदिगे दा कोना फुड ड्रामा न पुथोपसे अखो MLA यांखै तरुक दा को असेंबली दे स्पीकर दे एड्रेस तो लोइ पी खनोइन कनाम खनदि अदु इन हाइजनिंग दी होजि नेशनल फूड सिक्योरिटी एक्ट लाइब स्कीम जी हान लाइब स्कीम गाक्तनेबा एक्ट मदु पुंजर पवानेबा अदुना ngarang nahan moyang da tawrisi yam phai amom da diko BJP ki si propagation ji akoi praja da minna singani adu boy koina BJP na sagi wasagi ka singji semom da yen ba khakta da sagi political malice long no bi honam ta ba ka si semding da semi matang da si gaila myam si BJP platform da rom ba yai akoi aduga yam kana ta aduga ai ba complaint kai ga masi tawdana kai dhana tawdana puksa ki ne har ga di yam important lo bi poti akoi any party we get ko not only BJP rai bel myam lai si akoi ude maram di masi beneficiary semba ka da ka hore semba ka da ma ye sagi sakal officer du da थेदोगदमनी वेबसाइट हाकदमनी हप्ता मोद ऑब्जेक्शन तोगदमनी गाइजे मसी कैमता तोगिदरेबा अदु हुदि मोइना का पीरिसे मोइना मसी लोइ चुम्मा बोइनिंग का दमा का जेनबा तानरुबनेबा येमिनसेना लोकल अथॉरिटी की मोइना तबुम थेदि याम चुम्मे दुमति एक यावबो पोने अदेदा मसी की मोइना तौरम तारगजु सिगी बेनिफिशियरी सिंगदि एक की मतुगिन ओ गाइडलाइन मतुगिन चुम्ने खनिंग हाइबसिदि मदुदि आई अतोपा सिविल सोसाइटी की मियाम की दुका पॉलिटिकल राइबल सिंगना हान मांगजुनो तौरमदा पोनी हौजिक ट्रांसपेरेंसी की पोसे लेते अदु एक्शन नफुद चना होनबनी हान लाइब स्कीम दु अमु एक हाफेबनी प्रजादा काइम काना रोय हानजु काइम काना गिदे कनाम त काइम तौगिदे ओ अखो इन सोसाइटी की अखो एक्टिविस्ट साइड खदे होनै अदो अखोइना मदुइ ngam da polai mamdi mester culture of silence and the fear psychosis lai matang sem laksani ngi siam ki akogi morangi kai ba wa tho khra tho khanda kai ba khra di tare do manipur ken da hom phu dei ba hom phu sing manung da ta sena ma akogi magi beneficiary card se akogi yauhon da ba thung hon da ba da ma da lai hujik mak sida akoi tamono hujik khabi ki ni ngasai gi magi rules and regulation da akogi objection to ya ba ka magi room se kai ta thamtre praja myam se dak amam da thambagi film khak lai de hujik card eu da mayam khak lai tang ko manga da april gi tang ko manga da gi food security access na ba hodo ni hai films da asni kuma akogi BJP gi general secretary moina ऐसे BJP की एक्टिविस्ट अमा नत्रगा सु प्रजा मोइना करी फिल तो बिगो हॉस्की फूड सिक्योरिटी एक्ट से लाइव फिल्म्स द 25 अप्रैल दि सनबा
ꯍꯧꯒꯅꯤ ꯍꯥꯏꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯦꯁꯑꯞ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯄꯤꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯐꯨꯜꯂꯤ ꯃꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯖꯤꯁꯇꯤꯛꯁ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯐꯖꯅ ꯇꯧꯗꯦ ꯅꯝꯕꯔ ꯋꯥꯟ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯦꯟ ꯑꯦꯀꯥꯎꯟꯇꯦꯕꯤलिꯇꯤ ꯑꯃꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯟ ꯀꯥꯔꯗ ꯍꯣꯜꯗꯔ ꯕꯦꯅꯤꯐꯤꯁꯔꯤ ꯈꯟꯕꯗꯒꯤ ꯍꯧꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯕ꯭ꯂꯟꯗꯔ ꯑꯃꯅꯤ ꯃꯁꯤꯁꯨ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯛ ꯑꯁꯤ ꯐꯦꯜ ꯑꯣꯏꯅꯕꯒꯤ ꯑꯆꯧꯕ ꯀꯣꯖ ꯑꯃꯅꯤ ꯑꯅꯤꯁꯨꯕꯗ ꯃꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯏꯚꯟ ꯍꯧꯖꯤꯛꯀꯤ ꯔꯦꯁꯟ ꯀꯥꯔꯗꯁꯤ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯇꯩ ꯃꯐꯝꯗ ꯂꯣꯏ ꯊꯣꯛꯅꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯊꯣꯛꯄ ꯉꯥꯡꯐꯝ ꯊꯣꯛꯄ ꯂꯣꯏ ꯉꯥꯡꯉꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯥꯅ ꯄꯪꯕꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯤ ꯗ ꯀ꯭ꯋꯦꯁꯟ ꯑꯣꯐ ꯃꯣꯔꯦꯜ ꯏꯊꯤꯛꯁ ꯑꯣꯐ ꯗꯤ ꯄ꯭ꯔꯖꯦꯟꯠ ꯏꯟꯀꯃꯦꯟ ꯒꯣꯔꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯂꯣ ꯀꯣꯔꯠꯇ ꯂꯣꯒꯤ ꯐꯣꯔꯝꯗ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯔꯦ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯅ ꯃꯁꯤ ꯆꯞ ꯆꯥꯅ ꯀꯣꯡꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯁꯦ ꯍꯟꯗꯛꯇꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯅꯔꯕ ꯕꯤꯖꯦꯄꯤꯅ ꯆꯞ ꯆꯥꯅ ꯇꯝꯃꯤꯟꯅꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯦꯅ ꯍꯥꯏꯖꯅꯤ ꯂꯣ ꯀꯣꯔꯠ ꯆꯠꯀꯅꯤꯕ ꯋꯥꯐꯝꯗꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯪꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝ ꯑꯜꯇꯤꯃꯦꯠꯂꯤ ꯁꯐꯔꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯣꯏꯗꯣꯏꯅꯤ ꯃꯇꯥꯡꯁꯤ ꯇꯥꯃꯣ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯃꯁꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯩꯅ ꯄꯤꯕꯅꯤ ꯃꯥꯅ ꯄꯤꯕꯅꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯅꯕꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯗꯣꯁ ꯏꯟ ꯄꯥꯋꯔꯅ ꯍꯣꯠꯅꯕꯁꯤ ꯑꯗꯨꯝ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯉꯦ ꯑꯗꯨ ꯃꯇꯥꯡꯁꯤ ꯂꯥꯛꯆꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤ ꯌꯥꯝꯅ ꯁꯣꯜꯍꯜꯂꯕ ꯑꯩꯈꯣꯏ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯁꯦꯟꯁꯤꯇꯤꯚꯤꯇꯤꯁꯤ ꯌꯥꯝ ꯋꯥꯠꯂꯕ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯥꯛꯊꯨꯅꯤ ꯀꯥꯏꯅ ꯂꯥꯎꯗꯕꯒꯤ ꯀꯜꯆꯔ ꯑꯃꯈꯠꯂꯕ ꯀꯜꯆꯔ ꯑꯣꯐ ꯁꯥꯏꯂꯦꯟꯁ ꯑꯦꯟ ꯇꯣꯂꯔꯦꯟꯁ ꯂꯩꯕꯁꯦ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯗ ꯃꯥꯡꯍꯜꯂꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯁꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯑꯁꯣꯏꯕꯁꯤ ꯀꯔꯤ ꯃꯇꯥꯡꯁꯤꯗ ꯄ꯭ꯔꯖꯥꯒꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯄ꯭ꯔꯖꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯅ ꯇꯥꯟꯅꯅꯤꯡꯉꯥꯏ ꯃꯔꯝ ꯀꯔꯤꯝꯇ ꯂꯩꯇꯦ ꯄ꯭ꯔꯖꯥ ꯍꯥꯏꯕꯁꯤꯗꯤ ꯂꯤꯗꯔꯁꯤꯡꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯖꯥ ꯆꯥꯎꯈꯠꯀꯗꯕꯅꯤ ꯄ꯭ꯔꯖꯥꯅ ꯃꯗꯨꯒꯤ ꯁꯣꯏꯔꯝꯕ ꯄꯥꯡꯒꯝ ꯂꯩꯇꯥꯔꯁꯨ ꯂꯤꯗꯔꯁꯤꯡꯗꯨ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯤꯠ ꯇꯧꯒꯗꯕꯅꯦꯕ ꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯇ꯭ꯔꯨ ꯃꯤꯅꯤꯡꯅꯤ ꯃꯥꯗꯤ ꯄꯤꯄꯜꯗ ꯃꯥꯗꯤ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯉꯁꯥꯏꯒꯤ ꯀꯝꯄ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯄꯥꯎꯊꯣꯛꯏꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯊꯣꯔꯤꯇꯤꯅ ꯄꯥꯎꯊꯣꯛꯏꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯟꯋꯥꯟꯇꯦꯠ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯂꯤꯒꯦꯜ ꯕꯣꯗꯤꯁ ꯃꯌꯥꯝ ꯑꯃꯅ ꯃꯣꯏꯗꯒꯤ ꯇꯦꯛꯁ ꯄꯥꯔꯁꯦꯟꯇꯦꯖ ꯂꯧꯏ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯣꯏ ꯑꯗꯣꯝꯗ ꯃꯣꯏ ꯕꯗꯅꯥꯝ ꯇꯧ ꯂꯩꯔꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯣꯠꯁꯤꯃ ꯁꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯈꯟꯅꯁꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯖꯥꯗ ꯅꯣꯏꯒꯤ ꯀꯥ ꯁꯦꯝꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯀꯗꯕꯁꯦ ꯑꯣꯡꯂꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤ ꯁꯤ ꯖꯤꯑꯣ ꯐ꯭ꯔꯤꯗ ꯊꯣꯛꯄ ꯅꯣꯇꯤꯁ ꯑꯃꯈꯛꯇꯅꯤ ꯏꯝꯐꯥꯜ ꯏꯁ ꯊꯣꯛꯇꯦ ꯍꯧꯖꯤꯛ ꯃꯁꯤꯒꯤꯁꯤ ꯋꯦꯕꯁꯥꯏꯠꯇ ꯊꯥꯡꯒꯠꯀꯗꯕꯅꯤ ꯃꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯁꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯋꯦꯕꯁꯥꯏꯠ ꯀꯔꯤꯝ ꯌꯥꯎꯗꯦ ꯁꯦꯅ ꯑꯩ ꯏꯁꯥ ꯌꯦꯡꯉꯦ ꯆꯦꯛ ꯇꯧꯔꯦ ꯇꯃꯦꯡꯂꯣꯡꯒꯤ ꯈꯔ ꯌꯥꯎꯏ ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯀꯥꯁꯦ ꯁꯤꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯀꯥꯁꯦ ꯀꯔꯤꯝ ꯌꯥꯎꯗꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤ ꯉꯁꯥꯏꯒꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯀꯜꯆꯔꯦꯜ ꯁꯥꯏꯂꯦꯟꯁꯀꯤ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯐꯤꯌꯔ ꯁꯥꯏꯀꯣꯁꯤꯁ ꯑꯃ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄ꯭ꯔꯖꯥꯁꯤ ꯃꯅꯤꯄꯨꯔꯗ ꯂꯣꯁꯦ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯇꯦꯕ ꯃꯅꯤꯄꯨꯔꯗ ꯔꯨꯜ ꯑꯣꯐ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯌꯥꯝ ꯂꯩꯌꯦꯕ ꯄꯤ ꯗꯤ ꯑꯦꯁꯇ ꯍꯥꯏꯗꯤ ꯔꯥꯏꯠ ꯇꯨ ꯐꯨꯗꯀꯤ ꯃꯇꯥꯡꯗ ꯃꯣꯏꯁꯤ ꯌꯥꯎꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯦ ꯃꯤꯗ ꯗꯦ ꯃꯤꯜ ꯀꯩꯅꯣꯒꯤ ꯑꯦ ꯋꯥꯏꯒꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯃꯦꯇꯔꯅꯤꯇꯤ ꯕꯦꯅꯤꯐꯤꯠ ꯁ꯭ꯀꯤꯝ ꯁꯤꯒꯤ ꯄꯤ ꯗꯤ ꯑꯦꯁꯀꯤ ꯃꯇꯥꯡꯁꯤ ꯍꯥꯟꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯦꯁ ꯑꯃ 196 ꯔꯤꯄꯤꯇꯦꯁꯟ 196 2002 ꯑꯅ ꯑꯃ ꯂꯩꯌꯦꯕ ꯃꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯌꯥꯝ ꯁꯔꯀꯥꯔꯗ ꯂꯥꯛꯈꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯩꯅꯣꯁꯤ ꯀꯣꯔꯠꯀꯁꯤ ꯃꯋꯥ ꯂꯧꯄꯣꯟꯗꯦꯗ ꯑꯗꯨꯕꯨ ꯆꯦꯗ ꯇꯦꯕꯜꯗ ꯑꯦꯐꯤꯗꯦꯕꯤꯠꯁꯦ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯒꯤ ꯐꯪꯉꯦꯕ ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯏ ꯑꯗꯨꯒ ꯁꯤꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯄ꯭ꯔꯖꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯄ꯭ꯔꯖꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯁꯤꯃꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯀꯤꯗꯃꯛ ꯑꯦꯁꯦꯠ ꯇꯧꯒꯗꯕꯗꯃꯛꯇ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯁꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯍꯦꯕꯤꯠ ꯂꯩꯒꯗꯕꯅꯤ ꯀꯦꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯁꯤ ꯂꯩꯇꯕ ꯑꯃꯔꯣꯝꯗ ꯑꯀꯤꯕꯒꯤ ꯄꯣꯠ ꯂꯩꯕ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯟꯂꯣꯐꯨꯜ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯆꯦꯟꯅꯩ ꯍꯥꯏꯕꯒꯤ ꯑꯃ ꯊꯝꯃꯀꯥꯟꯗ ꯃꯗꯨꯅ ꯀꯩ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯒꯤ ꯑꯀꯤꯕꯁꯨ ꯂꯩꯕ ꯇꯧꯔꯀꯥꯟꯗꯁꯨ ꯔꯨꯜ ꯂꯣ ꯂꯩꯇꯕꯅꯤꯅ ꯑꯥꯏꯟ ꯆꯠꯅꯗꯕꯅꯤ나 ꯃꯗꯨꯒꯤ ꯉꯁꯤꯐꯥꯎꯗ ꯐꯣꯜ ꯐꯪꯗꯦ ꯑꯩꯅ ꯌꯥꯝ ꯉꯛꯏꯗꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯇ ꯅꯧꯅ ꯀꯥꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯖꯣꯏ ꯀꯤꯁꯟꯅ ꯁꯔꯀꯥꯔꯗ ꯃꯔꯥꯟ ꯈꯔ ꯁꯤꯕ ꯀꯥꯟꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝꯗꯨ ꯀꯔꯤ ꯐꯠꯇꯕ ꯇꯧꯕ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯁꯔꯀꯥꯔꯅ ꯆꯞ ꯆꯥꯅ ꯗꯟꯗꯤ ꯂꯧꯅꯕ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯁꯦꯟ ꯈꯨꯝꯅꯕꯗꯗꯤ ꯑꯩꯈꯣꯏꯅ ꯏꯕꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯃꯣꯏ ꯊꯕꯛ ꯑꯃꯇ ꯈꯣꯠꯇꯦꯕ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯌꯨ ꯁꯤ ꯉꯁꯤꯒꯤ ꯀꯩꯅꯣꯒꯤ ꯅꯃꯨꯟ ꯇꯨꯔꯦꯟꯒꯤꯗ ꯑꯁꯤ ꯌꯣꯛꯂꯤꯡꯕꯒꯁꯦ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯐꯥꯎꯕ ꯀꯩꯅꯣ ꯕꯤꯜ ꯕ꯭ꯂꯦꯛ ꯂꯤꯁ ꯇꯧ ꯈꯛꯇꯪ ꯍꯥꯏꯌꯦ ꯑꯁꯤ ꯕꯨꯛ ꯇꯧꯒꯗꯕꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯨ ꯊꯤꯀꯥꯗꯥꯔꯁꯨ ꯃꯣꯏ ꯇꯧꯕ꯭ꯔꯥ ꯑꯇꯩ ꯁꯦꯃꯥꯏ ꯇꯥꯝꯅꯤꯡꯈꯥꯏꯒꯤꯕ ꯇꯧꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯥꯔ ꯇꯤ ꯑꯥꯏꯗꯒꯤ ꯊꯥꯔꯒ ꯃꯣꯏꯗ ꯏꯕꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯑꯦꯁ ꯑꯥꯏ ꯃꯌꯥꯝ ꯈꯟꯕꯗ ꯑꯃ ꯇꯧꯕꯗ ꯏꯁꯄꯣꯔꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯏꯟ ꯑꯃ ꯇꯧꯕꯗ ꯃꯣꯏ ꯀꯔꯤ ꯇꯧꯈ꯭ꯔꯒꯦꯕ ꯑꯗꯨꯅ ꯀꯔꯞꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤꯐꯥꯎꯗ ꯃꯤꯑꯣꯏ ꯀꯅꯥꯕꯨ ꯗꯟꯗꯤ ꯄꯤꯔꯒꯦꯗ ꯑꯩ ꯀꯣꯏꯁꯟ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯛꯀꯥꯟꯗ ꯄ꯭ꯔꯖꯥꯗ ꯉꯁꯥꯏꯒꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯐꯤꯜꯗ ꯆꯠꯂ ꯊꯦꯡꯅꯕ ꯀꯥꯟꯗ ꯀꯝꯄ꯭ꯂꯦꯟ ꯏꯕꯤꯅꯕ ꯏꯆꯝ ꯆꯝꯕ ꯄ꯭ꯂꯦꯟ ꯄꯦꯄꯔꯗ ꯏꯆꯝ ꯆꯝꯕ ꯆꯦꯕꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯏꯕꯤꯅꯕ ꯃꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯅꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯩꯒꯤ ꯔꯥꯏꯠꯇꯨ ꯐꯪꯅꯅꯕ
wafum phongtu wafum lete amoromda sarkar gi makai so aram to bosingi mathakta akoi ma book to bonatraga action lokap panatraga penalty lokap gi post leitabna morom oidana akoi aram to bosing sibo hen encourage to amusu makone toriba thabuk chingda akoi pukning thogap dawnu oiba maromda manipur gi akoi gi laingak musu manipur prajana yam tina wab film da thingdabani maru in prajam yam gi masigi saithing si yam saunu phang hebgi wafum sini aduga makhatana hauji haiba exi tasinaba manipur da phatan implement townaba kari kari da ka oibigi matang da break amagi matung da khoi tuna laksage ahamta break manu usge break ki matung da khoi tuna laksage effective gi manu ko da biyeng ta dan leibe kuirabagi tungda punbasi nungai sumi madi kari tawre mage se double strengthening sing pamali mangon da piu double strength liver tonic Lipsap DS. Lipsap DS Double Strand Liver Tonic. Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchanggi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. break matung da member umkan taram oksari akhoi ngasi khana jebse manipur national food security act si mafung phana sat abangam godur brangrang akhoi gi beneficiary gi ration card yentopum da card yentopum tam da even ngarang morang municipal council gi oina moirang da sungrang asobo thodo watok ma thokhi balare tasinamo manipur national food security act hariba tasinamo prajam yam gi laira basing gi damta yamna ngaklo gi da puksak ta adu gi damta yamna mating panggadaba act si manipur di karamba film do oigedage masi tasinamo phongtuk na gi matung hoji pawda masi mai pakna akhoi gi implement to bangam gadu man bi wakhalon mu thambiri matang sa moitham asni kumar general secretary BJP manipur pradesh khangjaning si hojik manipur national food security act asi each and every household ko gi laiba magi qualified oiba beneficiary sing da tha godingi khoi kilo kunthang mar kunthar pigedor lupa umda ade atopa grains adagi khogi mayam khasu leire hojisi manipur gi oina even district khudimaki khogi fci go down ma pung phana su leitre kadai stock tori su khangdre sigi films da kadai gi sing si pirga ngasi gi khogi ex implement to mal masi aina sai hai jekre logistic support mayam ama prepare to hundabu tawdri waruna FCI na food corporation of India na sahi ahum mari gi mamang da koi gi 10 metric tons tanba godown ahum mari sana paisa pithakre manipur sarkar da manipur lengak ta ngasi phoba godown sun da sabluitri aduga masi masa asokba blunder amani state government gi parta aduna hojik tasing na haragade aina sai jekhibido tasing na masi politicalize tawe harakani tasing na haragadi फजन मसी था गायबे याबसु गायरे 2013 दगिना 2016 भाव गायरे हुजी एटलीस्ट सही अनि नियरली 3 इयर्स डिले तौगन लेरे था अमा नत्र अनि अहुम गायथरगा फजन मसी वेल प्रिपेयर तौकंदा तौबदा कसु अकायब लेते अदुबु हजिक हिडन एजेंडा दे तसिंग हरगदी अखोई जुनगी तांगने दा इन्फान म्युनिसिपल कॉर्पोरेशन दा पांथोक इलेक्शन से की मियंग थमका ना कांग्रेस ने याम हास्टी वे मैनर दा तौदबि यादेन तौबु माले मोय मोटिव से yamna shengna prajabu laira prajabu nusirga to mande ne hajening thanks da khogi BJP gonsu akhoi effective opposition si democracy di yamna muru ba posam de ngasagi go down 10000 metric ton chan ba hum saw habi pot BJP de knowledge lega di na gai sadri habi dong BJP na yamna akhogi watch to amo na kin observer na madugi complaint si ibi khibal le ba yam kanna si ibada natana more than 3 times akhoi se igre adugi matakta union food and civil supply minister Shri Ramvilas Paswal state ke president lusinga ma de koi honorable MLA sing yauraga unraga kyara han masi matang masi thuna san educate hon biu in the interest of the public in the interest of the proper implementation of the National Food Security Act at the earliest in the state na koi hai bia ba hai kre adubu no response where the money has gone adubu response pi da basi tasinama masi in the larger interest of the Manipur society ginina tasinama moi pi da masi taksan bad ka taksan bad irrespective of BJP or Congress or any party masi taksan bad tokte khoi khoi taksan li taksan laga su ngasai gi khoi lo re di state government state ki subject ni koi central government khud thing directly khud thing ba yade only monitoring to ba madu vigilance to ba thani yare se khoi lo ri se adu report
ꯇ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗ ꯗꯦ ꯃꯤꯜ ꯉꯁꯥꯏ ꯇꯥꯃꯣꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯤꯗ ꯗꯦ ꯃꯤꯜꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯐꯖꯕ ꯁ꯭ꯀꯤꯝ ꯑꯃꯅꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯆꯥꯅꯤꯡꯅꯕ ꯂꯥꯏꯔꯤꯛꯀꯁꯤ ꯇꯧꯅꯤꯡꯅꯕ ꯋꯥꯔꯀꯥꯟꯗ ꯆꯥꯛꯀꯗꯣ ꯄꯤꯖꯔꯀꯥꯟꯗ ꯃꯁꯥꯁꯦ ꯈꯤꯇꯪ ꯇꯦꯛꯈꯠꯍꯜꯂꯒ ꯂꯥꯏꯔꯤꯛꯁꯦ ꯅꯝꯗꯅ ꯇꯝꯅꯤꯡꯅꯕ ꯍꯩꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯅꯤ ꯌꯥꯝ ꯐꯖꯕ ꯄꯣꯂꯤꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯤꯗ ꯗꯦ ꯃꯤꯜꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯅꯒ ꯍꯧꯗꯣꯛꯄꯒ ꯌꯥꯎꯕ ꯅꯨꯃꯤꯠꯇꯒꯗꯤ ꯃꯤꯗ ꯗꯦ ꯃꯤꯜꯁꯦ ꯐꯖꯅ ꯊꯣꯡꯉꯒ ꯃꯤꯅꯤꯁꯇꯔꯅꯒ ꯆꯥꯕꯒꯁꯤ ꯑꯗꯨꯝ ꯎꯔꯦ ꯑꯗꯨꯕꯨ ꯑꯦꯠ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯨꯡ ꯀꯣꯏꯅ ꯎꯕ꯭ꯔꯥꯗꯤ ꯎꯗꯦ ꯂꯥꯏꯛꯋꯥꯏꯁ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯣꯔ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯤ ꯌꯦꯟꯐꯝꯁꯤ ꯀꯗꯥꯏꯗ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯌꯥꯒꯗꯧ ꯃꯥꯜꯂꯦꯕ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯇꯥꯃꯣꯅ ꯎꯕꯗ ꯀꯃꯥꯏꯅ ꯎꯕꯤ ꯃꯁꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨꯗ ꯑꯩ ꯄꯣꯏꯟ ꯑꯃꯇꯪ ꯍꯥꯏꯖꯟꯒꯦ ꯍꯥꯟꯅ ꯂꯩꯕ ꯁ꯭ꯀꯤꯝꯁꯤꯡꯗꯤ ꯑꯦꯛꯇ ꯍꯥꯞꯄꯛꯄꯅꯤ ꯍꯥꯟꯅꯁꯨ ꯀꯥꯟꯅꯗꯦ ꯑꯦꯛꯇ ꯍꯥꯞꯄꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯣꯕꯖꯥꯔꯕꯦꯁꯟꯅꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯦꯛꯁꯤꯗ ꯍꯥꯏꯔꯤꯁꯤ 5 July 2013 ꯍꯧꯕꯁꯤ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯕꯁꯤ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗꯅꯦꯕ ꯃꯣꯏꯅ ꯑꯦꯛꯁꯇ ꯄꯤꯕ ꯃꯃꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤ 3ꯁꯤ ꯆꯍꯤ 2ꯒ ꯊꯥ 10 ꯍꯧꯈ꯭ꯔꯕꯅꯤ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯣ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯂꯦꯞꯄ ꯃꯃꯜꯗꯨꯗ ꯑꯩꯈꯣꯏ ꯄꯤꯗꯣꯏꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯔꯤꯁꯣꯔꯁ ꯂꯩꯔꯒꯗꯤ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯛꯇꯨꯗ ꯆꯍꯤ 3ꯁꯤ ꯃꯣꯏ ꯁꯪꯗꯕ ꯌꯥꯏꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯔꯤꯁꯣꯔꯁ ꯂꯩꯇꯦ ꯐꯟ ꯂꯩꯇꯦ ꯍꯥꯏꯔꯅꯦꯕ ꯑꯗꯨꯝ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤꯗꯤ ꯑꯆꯧ ꯑꯆꯧꯕ ꯗꯤꯕꯂꯞꯃꯦꯟꯒꯤ ꯕꯤꯜꯗꯤꯡ ꯁꯥꯅꯕ ꯊꯤꯀꯥ ꯇꯧꯅꯕ ꯄꯩꯁꯥꯗꯤ ꯌꯥꯝ ꯂꯩ ꯃꯣꯏ ꯑꯗꯨꯒ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯛꯁꯇ ꯄꯤꯔꯤꯕ 1.5 ꯇꯣꯟ ꯂꯥꯛ ꯇꯣꯟꯁꯦ ꯆꯍꯤ 3 ꯄꯤꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯂꯧꯈꯤꯕ꯭ꯔꯥ ꯃꯣꯏ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯇꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯃꯇꯥꯡꯗꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯍꯧꯖꯤꯛꯁꯨ ꯉꯁꯥꯏꯒꯤ ꯆꯤꯟꯖꯥꯛꯁꯦ ꯃꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃꯁꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯈꯟꯗꯣꯏꯅꯦꯕ ꯍꯥꯟꯅ ꯄꯤ ꯗꯤ ꯑꯦꯁ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯄꯥꯕ꯭ꯂꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤ ꯗꯤ ꯑꯦꯁ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯑꯒ ꯈꯟꯒꯗꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯒꯥꯏꯗꯂꯥꯏꯟ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯐꯤꯌꯥꯔ ꯄ꯭ꯔꯥꯏꯁ ꯑꯣꯐ ꯑꯩꯈꯣꯏꯅ ꯑꯦꯖꯦꯟꯅꯦꯕꯁꯦ ꯀꯃꯥꯏꯅ ꯈꯟꯒꯗꯒꯦꯁꯦ ꯑꯗꯨ ꯃꯣꯏ ꯏꯟꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯐꯨꯔꯒꯥꯎꯗꯒꯤ ꯄꯨꯊꯣꯛꯄ ꯃꯤꯁꯤꯗ ꯑꯗꯨꯝ ꯈꯟꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤꯗ ꯇꯧꯔꯤ ꯍꯧꯖꯤꯛ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤꯗ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤꯗ ꯌꯥꯎꯔꯤꯗꯨꯅꯦꯕ ꯃꯣꯏ ꯀꯦꯟꯗ꯭ꯔꯗ ꯂꯩꯇꯕ ꯃꯤ ꯑꯃ ꯈꯜꯂꯝꯃꯦꯅ ꯌꯦꯁ ꯃꯥꯅ ꯀꯩꯅꯣ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯌꯥꯝꯅ ꯏꯐꯤꯁꯤꯌꯦꯟ ꯂꯩꯔꯒꯗꯤ ꯑꯣꯏꯍꯟꯕ ꯌꯥꯕꯒꯤ ꯀꯩꯅꯣꯁꯨ ꯔꯨꯝꯁꯨ ꯂꯩ ꯃꯣꯏ ꯀꯦꯟꯗ꯭ꯔꯗ ꯃꯥꯗꯧꯅ ꯏꯐꯤꯁꯤꯌꯦꯟꯁꯤ ꯑꯣꯏꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯌꯥꯏꯑꯕ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯒꯤ ꯄꯣꯠ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯇꯥꯔꯒꯦꯇꯦꯠ ꯄꯥꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝ ꯄꯤ ꯗꯤ ꯑꯦꯁꯇ ꯑꯦꯖꯦꯟ ꯑꯣꯏꯔꯝꯕꯗꯨꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯟꯗꯅ ꯑꯗꯨꯝ ꯑꯣꯏꯈꯤꯕꯅꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯊꯣꯛꯇꯦ ꯑꯗꯨꯒ ꯃꯣꯏ ꯀꯅꯥ ꯑꯣꯏꯕ ꯌꯥꯕꯒꯥꯏꯁꯤ ꯇꯧꯗꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯑꯣꯏꯕ ꯌꯥꯒꯥꯏꯁꯤ ꯋꯨꯃꯦꯟ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯨ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯣꯏꯒꯗꯕ ꯐꯤꯌꯥꯔ ꯄ꯭ꯔꯥꯏꯁ ꯁꯣꯞꯁꯤꯡꯁꯦ ꯃꯁꯤꯁꯨ ꯃꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯦ ꯀꯅꯥꯅ ꯀꯃꯥꯏꯅ ꯍꯥꯞꯄꯤꯅꯣ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯒꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯅ ꯄꯤꯕ ꯀꯥꯟꯅꯕꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯁꯦꯡꯅ ꯂꯧꯍꯧꯗ꯭ꯔꯕꯅꯤ ꯃꯣꯏꯅ ꯂꯧꯔꯝꯃꯒꯁꯨ ꯄ꯭ꯔꯖꯥꯗ ꯌꯧꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤꯗ ꯗꯦ ꯃꯤꯜ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤꯕ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯣꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯉꯁꯥꯏꯒꯤ ꯁꯥꯖꯅ ꯍꯥꯏꯕꯤꯕ ꯁ꯭ꯀꯨꯜ ꯆꯠꯂꯀꯥꯟꯗꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯊꯣꯡꯉꯦ ꯍꯥꯏꯔꯤꯁꯦ ꯑꯗ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩ ꯑꯄꯤꯜ ꯑꯃ ꯇꯧꯖꯅꯤꯡꯉꯤ ꯄ꯭ꯔꯖꯥꯒꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯗ ꯑꯥꯏꯅ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯤ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯇꯧꯔꯒꯗꯤ ꯃꯁꯤ ꯃꯦꯗꯤꯌꯥꯅꯁꯨ ꯃꯁꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯀꯚꯔꯦꯖ ꯄꯤꯕꯤꯗꯕ ꯐꯩ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯟꯗꯨꯗ ꯑꯩꯈꯣꯏ ꯏꯟꯀꯔꯦꯖ ꯇꯧꯕꯤꯗꯕ ꯌꯥꯝ ꯐꯩꯅ ꯈꯜꯂꯤ ꯃꯣꯏꯅ ꯆꯨꯝꯕ ꯄꯥꯕ꯭ꯂꯤꯛ ꯂꯤꯗꯔꯅ ꯇꯧꯒꯗꯕ ꯊꯕꯛ ꯂꯩꯗꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯦꯖꯦꯇꯤꯁ ꯇꯧꯕꯤꯕ ꯌꯥꯏ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯄ꯭ꯔꯖꯥ ꯀꯥꯟꯅꯍꯟꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯋꯥꯅꯤꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤ ꯔꯦꯁꯟ ꯀꯥꯔꯗ ꯌꯦꯟꯕꯗ ꯌꯥꯎꯗꯦ ꯍꯥꯏꯔꯒꯗꯤ ꯑꯥꯏ ꯑꯦꯁ ꯇꯤ ꯕꯤꯗ ꯅꯠꯇ꯭ꯔꯒꯅ ꯈꯕꯗ ꯌꯥꯎꯗꯦ ꯍꯥꯏꯔꯒꯗꯤ ꯌꯦꯟꯕ ꯇꯧꯖꯈ꯭ꯔꯅꯤꯗꯅ ꯔꯦꯁꯟ ꯀꯥꯔꯗꯁꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯝ ꯍꯥꯞꯄꯒꯗꯤ ꯃꯣꯏꯁꯨ ꯉꯁꯥꯏꯒꯤ ꯚꯣꯠ ꯈꯣꯝꯃꯤꯅ ꯔꯥꯖꯤ ꯇꯧꯔꯤꯃꯤꯅ ꯄ꯭ꯔꯖꯥꯗ ꯄꯣꯄꯨꯂꯔꯥꯏꯖꯦꯁꯟ ꯄꯥꯝꯕꯅꯤना ꯍꯥꯏꯗꯤ ꯑꯥꯏꯅ ꯌꯥꯗꯕ ꯃꯣꯏ ꯌꯥꯎꯐꯝ ꯊꯣꯛꯇꯕ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯅ ꯏꯟꯀꯔꯦꯖ ꯇꯧꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯦꯖ ꯑꯦ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯃꯔꯛꯇ ꯂꯩꯖꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯌꯥꯔꯤꯉꯩꯗꯤ ꯃꯁꯤ ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯦ ꯑꯦꯕ꯭ꯔꯤꯕꯣꯗꯤ ꯅꯣꯁ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯑꯣꯏꯒꯗꯕ ꯐꯤꯕꯝꯗꯤ ꯃꯥꯜꯂꯛꯇ꯭ꯔꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯃꯦꯠꯁꯇ ꯐꯤꯕꯝꯁꯦ ꯄꯨꯔꯥ ꯐꯔꯪꯖꯥꯏꯒꯤ ꯐꯤꯕꯝꯗ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯄꯥꯛꯀꯗꯧꯗꯤ ꯃꯥꯟꯗꯦꯕ ꯃꯣꯠ ꯃꯌꯥꯝ ꯑꯃꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯕꯨ ꯏꯐꯦꯛꯇꯤꯕ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯇꯦꯀꯜ ꯇꯧꯕ ꯉꯝꯃꯤꯁꯤ ꯕꯤ ꯖꯦ ꯄꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯏꯚꯟ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯕꯤ ꯖꯦ ꯄꯤꯁꯤꯅ ꯌꯥꯝꯅ ꯑꯆꯧꯕ ꯐꯣꯔꯁ ꯑꯃ ꯑꯣꯏꯅ ꯂꯩꯖꯩ ꯑꯗꯨꯝꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯣꯏꯅ ꯅꯝꯗꯅ ꯑꯣꯏꯗꯅꯕ ꯍꯣꯠꯅꯔꯒꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯐꯔꯪꯖꯥꯏꯗ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯒꯁꯨ ꯕꯤ ꯖꯦ ꯄꯤꯅ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯕꯤ ꯖꯦ ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯁꯤ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯂꯤꯒꯦꯜꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯇꯧꯕ ꯐꯥꯏꯠ ꯇꯧꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯗ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯀꯃꯤꯇꯤ ꯃꯟꯗꯜ ꯀꯃꯤꯇꯤ ꯂꯣꯏ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯂꯦꯚꯦꯜꯒꯤ ꯐꯪꯁꯅꯔꯤ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯂꯩꯔꯤ ꯃꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯐꯖꯅ ꯇꯥꯏꯞ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤ ꯃꯥꯁ ꯑꯦꯖꯤꯇꯦꯁꯟ ꯃꯨꯚꯃꯦꯟ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ against the failure of the implementation of the National Food Security Act. Sida nate pale incumbent government asina yan maru social security scheme kaya ama
ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯍꯟꯕ ꯃꯔꯨꯑꯣꯏꯅ ꯁꯦ ꯅꯔꯦꯒꯥ ꯐꯦꯜ ꯑꯣꯏꯔꯕꯅꯤ ꯃꯅꯤꯄꯨꯔꯗ 100 days ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤ ꯑꯦꯛꯇ ꯌꯥꯎꯔꯁꯨ ꯄꯥꯔꯂꯥꯃꯦꯟꯗ ꯄꯥꯁ ꯇꯧꯕ ꯑꯦꯛꯅꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤꯐꯥꯎꯗꯤ ꯑꯦꯅꯤ ꯆꯠꯈꯤꯕ ꯆꯍꯤ for the last 6-7 years ꯑꯩꯈꯣꯏ ꯅꯨꯃꯤꯠ 100 days ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯦꯖꯦꯁ ꯐꯪꯍꯟꯈꯤꯕ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯌꯥꯝꯅ ꯃꯤꯖꯔꯦꯕꯜ ꯑꯣꯏꯔꯕ ꯁ꯭ꯀꯥꯟꯗꯜꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯗꯤ 200 days ꯐꯥꯎ ꯄꯤꯈ꯭ꯔꯦ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯕ ꯑꯦꯀꯥꯎꯟꯇꯦꯕꯤलिꯇꯤ ꯂꯩꯕ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯂꯩꯕꯁꯦ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯨꯝꯕ ꯗꯗꯤ ꯑꯩꯈꯣꯏ 200 days ꯐꯥꯎ ꯗꯕꯜ ꯇꯥꯏꯝꯁ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯚꯟ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯅꯔꯦꯒꯥꯗꯁꯨ 10% ꯁ꯭ꯇꯦꯠ ꯃꯦꯆꯤꯡ ꯁꯤꯌꯥꯔ ꯄꯨꯊꯣꯛ ꯉꯁꯤꯐꯥꯎ ꯃꯇꯝ ꯆꯥꯅꯕ ꯄꯨꯊꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯅ ꯁ꯭ꯀꯤꯝ ꯑꯁꯤ ꯐꯦꯜ ꯑꯣꯏꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯄꯤꯒꯗꯧꯕ ꯑꯩꯈꯣꯏ ꯔꯁꯟ ꯄꯤꯒꯗꯧꯕꯁꯦ ꯑꯩꯈꯣꯏ ꯔꯥꯏꯁ 35 kg ꯃꯅꯤꯄꯨꯔꯗ 25 kg ꯄꯤꯅꯤ ꯍꯥꯏꯔꯤ ꯑꯗꯣ 25% ꯑꯣꯐ ꯗ ꯇꯣꯇꯦꯜ ꯀꯣꯁꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯃꯁꯤꯁꯨ ꯄꯩꯁꯥꯗꯨ ꯂꯩꯔꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯑꯗꯣ ꯂꯩꯔꯝꯒꯅꯤꯁꯨ ꯊꯥꯖꯗꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯔꯁꯦꯟꯇꯦꯖ ꯐꯪꯉꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯤ ꯄ꯭ꯔꯖꯥꯒꯤꯗꯤ ꯌꯥꯝ ꯐꯕꯅꯤ ꯏꯔꯦꯁꯄꯦꯛꯇꯤቭ ꯑꯣꯐ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯏꯟ ꯄꯥꯋꯔ ꯃꯁꯤ ꯔꯥꯖꯅꯤꯇꯤ ꯗꯣꯡꯒꯤ ꯈꯦꯠꯅꯕꯁꯤ ꯊꯥꯗꯣꯛꯑꯒ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯑꯗꯨ ꯃꯇꯥꯡꯁꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ MLA ꯒꯨꯝꯕ ꯃꯟꯇ꯭ꯔꯤꯒꯨꯝꯕꯅ ꯑꯁ ꯑꯩ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ 30ꯗ ꯑꯩ ꯁꯥꯔꯦ ꯑꯩꯅ ꯁꯣꯔꯣꯛ ꯁꯦꯝꯒꯅꯤ ꯑꯗꯨ ꯁꯦꯝꯒꯅꯤ ꯀꯥꯏ ꯃꯁꯤ ꯇꯥꯃꯣ ꯁꯦꯡꯅ ꯃꯥꯒꯤ ꯄꯩꯁꯥꯁꯤ ꯄꯨꯊꯣꯛꯂꯒ ꯁꯦꯝꯕꯖꯥꯠ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯇꯁꯦꯡꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅ ꯊꯥꯗꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯨꯅ ꯊꯥꯗꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯇꯥꯃꯣ ꯑꯦꯛꯇꯤꯕꯤꯁ ꯑꯃꯅ ꯀꯔꯤ ꯐꯤꯜ ꯇꯧꯏ ꯄ꯭ꯔꯖꯥꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯁꯤꯌꯁꯅꯦꯁ ꯏꯗꯨꯀꯦꯁꯟ ꯌꯥꯎꯗꯕ ꯑꯃꯈꯛ ꯂꯩꯔꯤꯕ ꯊꯥꯗꯔꯤꯕ ꯒꯃꯦꯟꯒꯤ ꯁꯦꯟꯁꯦ ꯑꯔꯦꯝꯕꯗꯧꯅ ꯈꯟꯕ ꯃꯁꯤ ꯄ꯭ꯔꯖꯥꯒꯤ ꯇꯦꯛꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅꯦꯁꯦ ꯄ꯭ꯔꯖꯥꯅ ꯑꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯌꯥꯝꯅ ꯂꯦꯝꯃꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯏꯝꯄꯥꯋꯔ ꯇꯧꯗꯕ ꯄ꯭ꯔꯖꯥꯁꯦ MLA ꯚꯣꯠ ꯀꯥꯒꯦꯅ ꯈꯨꯜ ꯑꯣꯟꯅꯔꯒ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦꯅ ꯍꯥꯏꯅꯤꯗꯅ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔ ꯄ꯭ꯔꯙꯥꯟ ꯑꯣꯏꯒꯦꯔꯥ ꯚꯣꯠ ꯀꯥꯒꯗ ꯄ꯭ꯔꯖꯥ ꯃꯊꯛꯇ ꯂꯥꯛꯄꯅꯦꯕ ꯑꯗꯒꯤ ꯕ꯭ꯔꯣꯀꯔ ꯄꯩꯁꯥ ꯃꯌꯥꯝꯁꯦ IS ꯃꯌꯥꯝꯁꯤ ꯃꯣꯏꯁꯤ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯦꯟ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯇꯦꯛꯁꯁꯦ ꯇꯣꯂꯣꯞ ꯄꯤꯔꯤꯅꯤꯗꯅ ꯃꯣꯏꯁꯦ ꯄ꯭ꯔꯖꯥ ꯁꯦꯕꯥ ꯇꯧꯅꯕꯅꯤ ꯈꯟꯗꯦꯕ ꯄ꯭ꯔꯖꯥ ꯃꯊꯛꯇ ꯔꯨꯜ ꯇꯧꯅꯕ ꯅꯪ ꯆꯪꯕ ꯌꯥꯏ ꯌꯥꯗꯦ ꯀꯥꯏꯅ ꯑꯩ ꯊꯕꯛ ꯆꯤꯜꯂꯤ ꯆꯤꯟꯗꯦ ꯅꯪ ꯀꯅꯥꯅꯣ ꯀꯥꯏꯅ ꯁꯤꯗ ꯇꯧ ꯂꯩꯔꯦꯕ ꯁꯦ ꯑꯩ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯇꯅꯤꯡ ꯇꯃꯥꯡ ꯑꯣꯟꯅꯕ ꯍꯥꯏꯗꯣ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯄ꯭ꯔꯖꯥꯅ ꯃꯥꯅ ꯁꯦꯝꯒꯗꯕ ꯁꯥꯒꯗꯕ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯃꯥꯏ ꯄꯣꯀꯦꯠꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅꯤ ꯍꯥꯏꯅ ꯈꯜꯍꯟꯕ ꯉꯝꯕ ꯃꯇꯝ ꯃꯗꯨꯁꯨ ꯁꯔꯀꯥꯔꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤꯀꯣ ꯁꯔꯀꯥꯔ ꯗꯤꯁ ꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯐ ꯒꯚꯔꯟꯃꯦꯟ ꯋꯦꯗꯔ any government ꯑꯗꯨꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯦꯛꯁꯦꯞ ꯀꯩꯝ ꯂꯧꯗ꯭ꯔꯦ ꯚꯤꯖꯤꯂꯦꯟꯁ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯐꯥꯎ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗꯁꯨ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ RTIꯗꯒꯤ ꯂꯧꯔꯒ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯇꯧꯔꯀꯥꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯁꯤ ꯂꯧꯈꯠꯇꯦ ꯃꯔꯝꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯍꯥꯟꯅꯒ NDAꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯣ ꯀꯩꯅꯣꯁꯦ UPAꯗ ꯂꯩꯔꯝꯕꯗꯣ NDA ꯃꯇꯝꯗ ꯂꯩꯌꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯝ ꯑꯦꯔꯤꯌꯥ ꯈꯔꯗ ꯔꯦꯁꯄꯣꯟ ꯂꯧꯔꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏꯒꯤ प्रजासिꯡꯁꯤꯅ ꯄꯪꯊꯕ ꯑꯩꯈꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯃꯆꯨꯝ ꯈꯔ ꯆꯥꯕꯒꯤ ꯄꯪꯊꯕꯁꯤꯒꯤ ꯀꯜꯆꯔꯁꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯗꯤ PWDꯗ ꯄꯩꯁꯥ ꯊꯥꯗꯕꯗꯤ PHDꯗ ꯁꯤ ꯊꯥꯗꯕꯅꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯁꯤ ꯊꯥꯗꯩ ꯕꯖꯦꯠꯇ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯔꯤꯗꯦ ꯁꯤꯒꯤ ꯆꯍꯤꯁꯤꯒꯤ ꯄꯩꯁꯥꯅ ꯄꯥꯁ ꯇꯧꯔꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯅꯪꯅ ꯁꯤ ꯊꯥꯗꯔꯤ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡꯗꯨ ꯇꯧꯕꯤꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯁꯥꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯚꯣꯏꯁꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯕ ꯃꯊꯧ ꯇꯥꯔꯕ ꯍꯧꯖꯤꯛ ꯑꯗꯨ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯃꯥꯒꯤ ꯄꯩꯁꯥꯅ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯇꯦꯛꯁꯅ ꯁꯥꯕꯅꯤ MLAꯗꯨꯅ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯒꯦꯔꯥ ꯑꯩꯒꯤ ꯑꯙꯤꯀꯥꯔ ꯐꯪꯒꯗꯕꯅꯤ ꯄ꯭ꯔꯖꯥꯒꯤ ꯄꯩꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯤ ꯌꯦꯡꯒꯗꯕꯅꯤ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯊꯣꯡ ꯅꯤꯡꯈꯥꯏꯔꯦ ꯂꯝꯕꯤꯗ ꯀꯣꯏꯂꯥꯁꯇ ꯀꯩꯅꯣ ꯅꯥꯄꯤ ꯐꯥꯎꯔꯦ ꯄ꯭ꯔꯖꯥꯗꯤ ꯈꯕꯔꯗ ꯍꯥꯞꯄ ꯇꯣꯛꯑꯦ ꯃꯦꯗꯤꯌꯥꯗ ꯃꯍꯧꯁꯥꯗꯤ ꯃꯦꯗꯤꯌꯥꯁꯦ ꯃꯍꯧꯁꯥ ꯑꯐꯕ ꯒꯚꯔꯅꯦꯟꯁ ꯂꯩꯔꯤꯉꯩꯗ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤ ꯂꯧꯔꯒ ꯗꯤꯄꯥꯔꯠꯃꯦꯟ ꯃꯁꯦꯟꯒꯁꯦ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣꯟ ꯇꯧꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯌꯥꯗ ꯍꯥꯞꯅꯤꯡꯕ ꯍꯥꯞꯆꯧ ꯅꯣꯏꯅ ꯀꯣꯔꯠꯇ ꯆꯠꯅꯤꯡꯕ ꯆꯠꯆꯧ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯃꯁꯤꯗꯤ ꯏꯁꯇꯦꯠ ꯁꯕꯖꯦꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯂꯩꯈ꯭ꯔꯦꯕ ꯃꯗꯨ ꯑꯩꯅ ꯍꯥꯏꯖꯩꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯔꯛꯇꯒꯤ ꯁꯣ ꯀꯣꯜ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯏꯁꯀꯣꯂꯔ ꯃꯌꯥꯝ ꯑꯦꯛꯇꯤꯕꯤꯁ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝꯁꯤꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯀꯤ ꯁꯤ ꯑꯩꯈꯣꯏꯅ ꯑꯦꯁꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯀꯦꯔꯂꯥꯗꯒꯗꯤꯕꯀꯣ ꯅꯪ ꯑꯦꯅꯤ ꯁꯔꯀꯥꯔ ꯀꯩꯅꯣꯝ ꯍꯥꯏꯕ ꯀꯥꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯅꯠꯇ꯭ꯔꯗꯤ ꯔꯤꯇꯟ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯤꯝꯇ ꯑꯣꯏꯊꯣꯛꯇꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ क्वालिटीꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝꯕꯨ ꯑꯩꯅ ꯁꯤꯗꯖꯕ ꯃꯐꯝ ꯅꯠꯇꯦꯕꯀꯣ ꯑꯇꯣꯞꯄ ꯂꯝꯒ ꯌꯦꯡꯅꯕꯗ ꯀꯝꯄꯦꯇꯤꯕ ꯌꯦꯡꯅꯕ ꯀꯥꯟꯗ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯒꯤ ꯀꯝꯄꯦꯟ ꯏꯕꯤꯕꯒꯤ ꯍꯧꯖꯤꯛ NGOꯒꯤꯁꯦ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯇ ꯃꯅꯤꯄꯨꯔꯗ ꯔꯥꯏꯠ ꯇꯨ ꯐꯨꯗꯀꯤ ꯋꯥꯛ ꯇꯧꯕ NGO ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯏꯅꯤꯁꯤꯌꯦꯇꯤꯚꯀꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄ꯭रेस ꯔꯤꯂꯤꯁ ꯊꯣꯛꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛ NREGSꯇ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯦꯂꯥꯎꯟꯁꯤꯅ ꯊꯕꯛ ꯁꯨꯗꯗꯤ ꯄꯤꯗꯣꯏꯅꯤ ꯀꯅꯥꯝ ꯇꯥꯟ ꯉꯝꯗꯦ ꯃꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟ ꯊꯥꯔꯨꯕꯗ ꯃꯗꯨꯒꯤ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯅ ꯃꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟꯗ ꯇꯧꯔꯤꯕ ꯍꯔꯥꯁꯃꯦꯟꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤ ꯃꯌꯨꯝꯗꯤ ꯇꯥꯟꯊꯣꯛꯀꯅꯤ ꯀꯥꯏꯅ ꯁꯥꯖꯔꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯕꯤꯔꯤꯗꯨ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯈꯥꯗ ꯃꯁꯦ
ꯐꯪꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯁꯔꯀꯥꯔꯁꯤꯗ ꯄꯤꯕ ꯉꯝꯗꯦ ꯈꯜꯂꯣꯅꯦ ꯒꯣꯗꯥꯎꯟꯒꯤ ꯀꯔꯤꯒꯤ ꯊꯝꯕꯒꯤ ꯈꯣꯠꯄꯒꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯗꯣ ꯐꯪꯗꯦ ꯈꯜꯂꯣꯅꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯤꯜꯁꯤꯒꯤ ꯃꯃꯜ ꯂꯦꯞꯀꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯦꯂꯥꯎꯟꯁꯤꯅ ꯇꯥꯟꯕ ꯌꯥꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯇꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯦꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯦꯟꯁꯀꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯇꯕ ꯑꯃ ꯇꯧꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯅꯦ ꯉꯁꯥꯏ ꯍꯥꯏꯗꯨꯗ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯔꯣꯜꯁꯤ ꯂꯧꯁꯜꯂꯛꯄ ꯑꯗꯨꯒ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯔꯣꯜꯁꯤ ꯂꯧꯁꯜꯂꯛꯄ ꯑꯗꯨꯒ ꯃꯣꯏ ꯂꯦꯖꯤꯁꯂꯦꯁꯟꯁꯨ ꯄꯨꯂꯞ ꯑꯣꯏꯁꯜꯂꯛꯄꯒꯤ ꯄꯣꯠꯁꯦ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯖꯨꯗꯤꯁꯤꯌꯥꯔꯤꯁꯨ ꯃꯁꯤꯗꯤ ꯁꯦ ꯄꯥꯔꯂꯥꯃꯦꯟꯇꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯒꯁꯦ ꯅꯩꯅꯔꯤꯕꯅꯤꯗꯅ ꯑꯩꯈꯣꯏꯅ ꯑꯦꯛ ꯁꯦꯝꯃꯤꯕ꯭ꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯩꯈꯣꯏꯕꯨ ꯏꯜꯂꯤꯕ꯭ꯔꯥ ꯀꯥꯏꯅ ꯁꯤ ꯅꯩꯅꯔꯤꯕꯅꯦꯕ ꯁꯤꯒꯤ ꯒꯠꯁ ꯑꯃ ꯂꯤꯗꯔꯗ ꯂꯥꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯂꯦꯇꯦꯁꯇ ꯑꯌꯥꯝꯕ ꯁ꯭ꯇꯦꯠꯅ ꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜꯅ ꯑꯗꯨꯒꯤ 90-10 ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗꯤ ꯂꯣꯏꯅꯃꯛ ꯂꯥꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯤꯁꯦ ꯑꯩ ꯈꯟꯖꯕꯤꯗ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯐꯥꯎꯕꯗꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯗ ꯂꯥꯏꯔꯕꯒꯤ ꯊꯥꯗꯒꯗꯕꯁꯤꯡꯁꯦ ꯁ꯭ꯇꯦꯠꯀꯤ ꯐꯟ ꯂꯩꯇꯦ ꯍꯥꯏꯔꯒ ꯇꯣꯛꯏ ꯑꯗꯨꯒ ꯊꯤꯀꯥ ꯇꯧꯅꯕ ꯑꯆꯧ ꯑꯆꯧꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯀꯟꯇ꯭ꯔꯦꯛꯇ ꯃꯔꯤ ꯂꯩꯅꯕꯒꯤ ꯄꯩꯁꯥꯗꯤ ꯃꯣꯏ ꯋꯥꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯄꯪꯊꯕꯤꯔꯅꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅꯤꯁꯦ ꯈꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯁꯦꯝꯖꯗ꯭ꯔꯒꯗꯤ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯙꯤꯀꯥꯔ ꯇꯥꯟꯗ꯭ꯔꯒꯗꯤ ꯀꯅꯥꯅꯁꯨ ꯇꯧꯕꯤꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯂꯦꯡꯅꯤꯡꯗꯦꯕ ꯍꯣꯠꯅꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯅꯠꯇ꯭ꯔꯒ ꯗꯣꯁ ꯑꯦꯟ ꯄꯥꯋꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯒꯤ ꯑꯁꯣꯟꯕ ꯑꯔꯥꯟꯕ ꯃꯌꯥꯝꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯇꯕ ꯈꯥꯡꯕ ꯀꯟꯕ ꯑꯃꯁꯨꯡ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯁꯤꯅ ꯇꯁꯦꯡꯅꯃꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯑꯁꯤꯁꯨ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯤꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯃꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯋꯥꯍꯪ ꯑꯃꯈꯛ ꯂꯥꯛꯑꯦ ꯂꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯁ꯭ꯀꯤꯝ ꯃꯌꯥꯝꯈꯛ ꯉꯁꯤꯗꯤ ꯐꯦꯜ ꯑꯣꯏꯔꯤ ꯃꯤꯗ ꯗꯦ ꯃꯤꯜꯗꯒꯤ ꯃꯅꯦꯔꯒꯥꯗꯒꯤ ꯀꯩꯗꯒꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯈꯛ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯃ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯏꯔ ꯁꯨꯝ ꯆꯠꯂꯒꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯗꯅ ꯂꯩꯒꯗꯕ ꯋꯥꯒꯗꯕꯁꯤ ꯇꯁꯦꯡꯅ ꯃꯇꯝ ꯁꯥꯡꯉꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯝ ꯑꯁꯅꯤ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯏꯅꯤꯁꯤꯌꯦꯇꯤꯚ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯕ꯭ꯂꯤꯎ ꯖꯣꯏꯀꯨꯃꯥꯔ ꯑꯥꯔꯇꯦ ꯑꯦꯛꯇꯤꯚꯤꯁꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ